Loyalam E-PAO tabiriba khudingmak pulendis khumana taramna okjari ngasi ayuki pau pijari. Irang asigi district laigadaba CRPF personnel singi barrack sing ayamba saba loikre. Hauzik Manipurda oiriba phibam asida laingakna lokhalakpa cheksin thaurangi manung channa Manipurgi maruoiba district singda amadi tonganba mafam singda anauba CRPF personnel sing ayamba sem sajinba loishilakle hairi. Wafam asingasi Manipurgi Chief Minister Nongthombam Biren Singhana mahaki Facebook account iduna thagalakhibaga loinana tonganba district singda semjin sajinba loishalaklaba CRPF personnel singna laigadaba barrack sing amadi saba loisilakadoriba mafam sing yauba barrack singi photo ga loinana thagalakhibani. Thagatlakiba post aduda haujik phawbada loiselaklaba CRPF personnel singna laigadaba barrack sing adudi Imphal West District ki oina Phayengching laikai amadi Senjam Chirangdani. Thoubal District ki oina Nongpok Sekmai Police Station gi manung channa hairokni. Imphal East District ki oina Kaithel Manbi Outpost amadi Yunako School manaki chanungdani. Jiribam District ki oina Boro Bekrada oiri. Kangpokpi District ki oina Sapar Maina Police Station gi manung chanba Gantigaidani. Bisnupur District ki oina Waroiching BDF Outpost amadi Laikang Thabi BDF Outpost oiri. Kakching District ki oina Palen Police Station Campus manung amadi Khongnang Phaisabi Village tani. Churachandpur District ki oina hauzik oina mafam anida semgatpagi thabak chathari. Mafam ani adudi Churachandpur District Headquarters ki reserve line amadi Singhatani. Union Cabinet na mikhal matam amatada pangthokpagi recommendation ayaba pikre. Tangkak ani thokna mikhal pangthokpa government kairaba team adugi lemhoriba chahi adu khaktamak mikhal tawduna puhanba yauri. Laibaki oina Lok Sabha State Assembly amasung local body mifam matam amatada pangthoknabagidamak semkiba high level committee gi recommendation adu ngasi pangthokkiba Union Cabinet na ayaba pikre. India gi hanagi President Ramnath Kovind na chairman oiduna semkiba high level committee recommendation aduda laibaki oina mikhal asi tangkak ani thokna pangthoknaba recommendation tawki. Ahanba tangkakta Lok Sabha amasung Assembly mikhal matam ama khaktada pangthokpa amasung ani suba tangkakta local body mikhal sing panchayat municipality amasung district council gi mikhal sing general election pangthokhraba numit chamani gi manungda pangthokpa mikhal khudingmaki common electoral roll ama semba leibak sinba thungna hiram asida khanaba thabak asigi pangthoknabagidamak implementation group ama semba haiba wafam asi yauri. High level committee asina pirakkiba recommendation aduda India gi history da mikhal matam amatada pangthokkiba chahi sing amasung mamangda semkiba committee singi report adu supalli. Recommendation aduda India gi oina Englishing amaga chamapan yangkhai mathoi amasung Englishing amaga chamapan humpuga tareta matam amatada mikhal pangthokki haina palli. Masigi mathakta Law Commission na Englishing amaga chamapan maudraga mapanda pikiba chamaga humbudra suba report chahi mangada Lok Sabha amasung Legislative Assembly mikhal matam amatada pangthokpa haiba wafam adu ningsingki. Masigi mathakta Englishing aniga tara mangada semkiba Parliamentary Committee gi humbudra mapan suba report ta pankiba laibak asigi mikhal asi tangkak ani thokna pangthokpa wafam adu suningsingki. India gi hanagi President Ramnath Kovind na chairman oiba committee asina political party amasung expert singna pakthok chawthokna hiram asigi matangda khanaki. High level committee gi report asi official website ta changbiraga mapung phana yengba yagani hairi. High level committee gi recommendation aduda matam amatada mikhal tawnabagi damak Lok Sabha natraga State Legislative Assembly asi India gi president na matam amatada dissolve tawba yai. Karigumba government ama chahi mangagi tam sudringaida kairaba amasung amuk hanna mikhal tawba mathau tarabadi nauna semgadoriba government adu chahi mangagi tam adugi leihoriba saruk adu khaktagi government oigani hairi.
ꯍꯥꯏꯔꯤꯕ ꯑꯍꯣꯡꯕ ꯑꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯤꯕ ꯕꯦꯁꯤꯛ ꯁꯇ꯭ꯔꯛꯆꯔ ꯑꯗꯨꯗ ꯑꯀꯥꯏꯕ ꯂꯩꯍꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯃꯠꯇꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯃꯤꯈꯜꯒꯤꯗꯃꯛ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕ ꯍꯟꯊꯍꯟꯕꯗ ꯅꯠꯇꯅ ꯃꯇꯝ ꯑꯃꯠꯇꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯃꯤꯈꯜꯒꯤꯗꯃꯛ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕ ꯍꯟꯊꯍꯟꯕ ꯅꯠꯇꯅ ꯃꯇꯝ ꯑꯃꯠꯇꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯃꯤꯈꯜꯒꯤꯗꯃꯛ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕ ꯍꯟꯊꯍꯟꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯊꯤꯟꯊꯍꯜꯂꯤꯕ ꯑꯁꯤꯗ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨꯗ ꯄꯜꯂꯤ꯫ ꯀꯨꯀꯤꯅ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗꯗꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯀꯣꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕ ꯑꯃꯅꯤ꯫ ꯀꯣꯀꯣꯃꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯐꯦꯟꯁꯤꯡ ꯌꯥꯎꯗ꯭ꯔꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯐꯣꯔꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯁꯤ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯃꯇꯤꯛ ꯆꯥꯅ ꯐꯦꯟꯁꯤꯡ ꯇꯧꯔꯒ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯤꯕ ꯐꯣꯔꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯅꯥꯒꯥ ꯇꯥꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯧꯏ꯫ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯑꯁꯤ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯂꯦꯞꯈꯤꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯒꯅꯤ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ, ꯃꯈꯥ ꯆꯠꯊꯅꯤꯡꯏ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ, ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯃꯇꯤꯡ ꯍꯟꯊꯍꯟꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯂꯥꯟꯂꯣꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯟꯗꯝꯗ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯦꯞꯍꯟꯕꯒꯤ ꯋꯥꯐꯝ ꯍꯟꯗꯣꯛꯇꯨꯅ ꯈꯨꯗꯛꯇꯒꯤ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯅꯝꯅ ꯇꯥꯕ ꯆꯤꯡꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇꯒꯤ ꯍꯧꯗ꯭ꯔꯕ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯨꯝꯂꯧ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯇꯝꯅꯅ ꯆꯠꯊꯍꯟꯕ ꯏꯔꯥꯡꯅꯤ ꯍꯥꯏꯕꯁꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ NRC ꯆꯠꯍꯟꯗꯨꯅ ꯐꯣꯔꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯥꯛꯀꯅꯤ꯫ ꯃꯁꯤ ꯇꯧꯗꯗꯅ ꯇꯥꯏꯑꯣꯟꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯑꯁꯤꯅ ꯏꯔꯥꯡ ꯁꯥꯡꯊꯅ ꯊꯣꯛꯍꯟꯅꯕꯒꯤ ꯁꯦꯟꯇꯔꯅ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜ ARꯒꯤ ꯈꯨꯠ ꯌꯥꯎꯏ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯁꯥꯝ ꯔꯥꯏꯐꯜꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗꯒꯤ 9 ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯗꯤ 22 ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯍꯧꯔꯝꯂꯒ ꯑꯇꯩꯗꯤ ꯂꯧꯊꯣꯛꯇꯅ ꯊꯝꯂꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯝꯂꯧ ꯂꯧꯊꯣꯛꯄꯤꯈꯤꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯇ ꯁꯦꯟꯇꯔꯗ NDA ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯝꯒꯤ ꯅꯨꯃꯤꯠ 100ꯅꯤ ꯁꯨꯕꯗ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯥ 16 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯋꯥꯐꯝ ꯌꯥꯎꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯁꯨꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁ 18ꯅ ꯀꯣꯠ ꯇꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯣꯟꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯑꯗꯨꯃꯛ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯑꯃꯅꯤ꯫
ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯝꯇꯨ ꯁꯦꯡꯗꯨꯅ ꯁ꯭ꯋꯥꯠ ꯆꯍꯤ ꯁꯦꯕꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯔꯤꯕ ꯁ꯭ꯋꯥꯠ ꯆꯍꯤ ꯁꯦꯕꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯃ꯭ꯔꯨꯠ 2.0 ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯂꯥꯝ ꯂꯩꯀꯥꯏꯗ ꯇꯧꯈꯤꯕ ꯁꯂꯥꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯀ꯭ꯂꯤꯟ ꯂꯥꯏꯟꯁ ꯗ꯭ꯔꯥꯏꯕ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀ꯭ꯂꯤꯟ ꯂꯥꯏꯟꯁ ꯗ꯭ꯔꯥꯏꯕ ꯀꯝ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯦꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯥꯔꯁꯟ ꯅꯥꯎꯔꯦꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯀ꯭ꯂꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯆꯪꯁꯤꯜꯂꯤꯕ ꯀ꯭ꯂꯤꯟ ꯂꯥꯏꯟꯁ ꯗ꯭ꯔꯥꯏꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯨꯕ ꯅꯥꯟꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀ꯭ꯂꯤꯟ ꯂꯥꯏꯟꯁ ꯑꯗꯨꯗ KMCꯒꯤ ꯀꯦꯌꯔꯇꯦꯀꯔ ꯀꯥꯎꯟꯁꯤꯂꯔꯁꯤꯡ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯥꯕ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫